ngasi numida wairam phongkhiba tongan Manipuri siphongsing amasum thokhiba thawdo wathoksingi maruibi ipausing meyamda thamjagi ahanbada school boarding da leba class 10 tamliba mahiroi nupa masa taraga taruk sentokhibadagi rescue tawba ngamkhre Thawbal police station ki manungsana Thawbal hawkha da leba Peace and Freedom Academy ki school boarding da leiduna mahi tambagi thabak sathariba class 10 tamliba mahiroi nupa masa taraga taruk ngasi nongalakpada boarding da leiramdre haidi Mahiroi nupam sa taraga taruk asi makoigi lepham oiriba boarding da leiramdaba adudagi school authority ki maikaidigi manak nakpa mafamsing da thibu humbagi thabak sathabada phangma ngamkhiri haidi madudagi school asigi principal Zotin Salamna Thawal police station ki officer in charge da angang singa si thibinaba missing report amang asi pisinkhre haidi police ta pisin kiba missing report aduda hauju phawbada thiba khangdana leiriba class 10 tamliba mahiroi nupam sa taraga taruk adugi maming matha Laifam roll number na singba mek sin itno khangan kheri amaromda missing report asi phangwadagi Thawbal police ki kangbu na ngasi paksana thibu humbi thabak sa thaba matamda mahiroi nupama sa taraga truk Thawbal district ki manungsanna lisam lok village ta lerambadagi phangba ngamkhre hari mahiroi nupama sa taraga truk asi police station da puraglaba matungda imung manunggi miyoi singda khusinakre haina Peace and Freedom Academy Thawbal hawkha gi superintendent na oina thawpuriba NG koni moyona khuyek pidun thadorak pachirol amana khangalakpi mahiroi taraga taruk asi phangnaba thibu humbi thabak sathabada Arambai Tengol Unit 1 Thawbal nonga khong amadi lisamlok village sipna asoba thawdang robi khibagi damakta su school asi gi hostel gi superintendent gi maikai digi thagat pa phungdorakli Atopapo Lengana Imphal College ki awat po oza ani tharaktrabadi mahiroi singna khongjang sangsinanaba sem saduna leiri Ranjit Imphal College ki oina leifam thokpa oza masing suna leitabadagi sahi amahena college asigi mahiroi singna mapung phana lairik tamba phangdabagi awaba mayokna duna lakliba siga mari leinana ngasi college asida college asigi mahiroi singna pawgi mifam ama pangthokre pawgi mifam adura college asigi mahiroi pukrambam Ranjit na phungdokhibada College asigi oina award po ojasing asi hapinaba mari lainaba education minister commissioner higher technical education ki director amadi joint secretary gi education da ayiba sirol pibadana tana hakthengna unaduna haijaraba fawbada ngasi fawba award po ojasing hapirakta si condemn tawi hain phungtoki magna hai English singaniga kunga homdagi September thadagi oja watli haina mari lainaba education department da khanki masigi matungna education yugi director na order ama thok tuna college asigi oja ani watliba si tharaknaba thabak lakhat pawki adubu oja ani etu ngasi phawba college asida join tawduna lairi hiram masiga mari lainana lainga ki mari lainaba department sing sahi gi March kunga mathoida sirol ama pisinduna watliba oja sing asi thabirangnaba khangan krabasu hiram masigi matangda asengba wapum ama phawba hauju phawba khangandana tumina leisinduna lairi Oza watpa asina maram oidana college asida oza amana nongmada class manga lauri loina education amadi philosophy gi oza singna class lawduna mention duna lakhibana haindi magna makha na phungdokhibada mahiroi singbu mahiroi oina lahenbiduna lairik ningthina tamba phonganbiu oza gi awatpa laide haiba khulaw kya lawrubagi phaba punba tawbigano maduna thoklibi issue asi kokhanba ngamgadaba nati athubada watlibi education amadi philosophy oza sing asi thabiro mahiroi singbu lairik tamu irang yauganu hairibasi irang thoktanaba awat oza sing asi atupa matamda hapiu loinana mahiroi singbu mapung fana lairik tama fonganbiu mahiroi sing haijariba si tabiduna atupa matamda thabak to onthoraktrabadi mahiroi sing akan bokhongjang sangsinanaba sem saduna lairi haikenasu pau sida makhatana phongdorakli atopa paum sahi amada ngairiba thaujal koba anga amaki ahanba mapok numita miyoi nipana ibikre ireisa singidama kathoklaba haibu wakhalon sida Bishnupur district ki manungsanba Joypur khunaudagi Silas Lamabam amadi Sinam Meneka Devi anigi masanupa Lamabam thaujal maitai gi sahi ama pharakpagi ahanba mapok numit ka mari leinana EPB gi thoram ama awareness ka loinana ngasi Porampata leiba Jawaharlal Nehru Institute of Medical Science ki blood center pangtokre Thauramasi Green Brigade Manipur Green Defender Youth Bishnupur Institute of Development Studies Manipur Indian Red Cross Society Bishnupur Branch Lifesaver Manipur Nehru Yuba Kendra Bishnupur amadi Blood Center Jenims ka kusam naraga pangtokibani Thauramadu Dr. Konsam Surjit
MO in charge Blood Center Jenims, Dr. Roman Secretary IRCS Bishnupur District Branch, E. Premjit Founder Green Brigade Manipur Amadi, Joint Secretary IRCS Bishnupur District Branch, Lifesaver Manipur Managing Director K. Padma Kumar Sharman Athuba Mithung Len Singamadi, Resource Person Oina Sargaki, Loinana, Miyoi Nipan Ipiki, Pokpa Shiba Natragan Marueva Thoram Kudimakta, Ashigumba Kana Vihiram Amata Ontokuna, Pangtok Minavada, Panam Oeraga, Manipur, Laminari Mipum Kudim Nasar Yaminaragani, Yaminaragadi, Thoram Kudimak, Mahiyan, Oigan Emadi, E. Awat Pasulai Roydana, Mipum Kudimak Napung Togat Piuhana, Brems in a Fondo Kianisu, Pau Shidamakatana Spalakli. Atopapa Oman Kulngapa Sumorjit Atubumatam Tado Pira Ohina Wakat Kongzang Sanction Crep. Say Amaga Makai, Pazilagnaba, Kangluki Lana Sinamara Moiraga, I could get Kulngak Liba Isai now Sin Onsinduna Fana Bohonaba Madi Faba Punbata Ribasi Yeninde, Kaksing District Laimanai Mamang Lekai Digi Kulngakpa, Hakruzum, Sumorji Say Kuntra Apopalekidrava, Zogeshur Atubumatam the condition Amati Yaudana Tadora Kadavanhaina. Ngasi Laimanai Mamang Lekai the Wakat Mipam Pamduna Kongzang Sanction Crep. Laimanai Mera Pai bin a Sinduna Pamki Wakat Mipamadura Sarugiaki, Mera Pai be Amana Fongtorapada, Ta Sigi Kungatreki Nuntilda, Hakruzum, Sumorjina, Mayumayada, Lady Gaida, Gari Masada Lakpa, Pizam set but Mio Anina Mapu Pura Sakibane, Mapula Holup Amagiming, Pakshilaga, Police na Far Herapada, Angakpa Masupok Liaki. Kangluki Lana Sida, Misam Ama Oina, Matang Pangduna Lizaba Misani, Mapuduna Sakiba Mi, and Yedusu, Misam Nihaina Kanki, Paba Lakpani Habakanam Nabadi, Kalambusui, Haiduna, Kulngako Misam Sing the Onsinduna Faba Punwas Taraglavadi, Matokramna Eko Hinga the Ribano Haina, Hangladuna, Kulngakpa Sumorjit Puatumatam Tadopi, Haikenasu, Paushida Makatana Fondorakli. Atopapa Omana, IRCS Impal Iski Induction Program Pangtokre. Indian Red Cross Society Impal East Sinduna Society Asida Nauna Yoraglava Amadi Hanigi Ariba Volunteers Singi Apunba Induction Program Amangarang AMA Kongba Ketri Lekai Community Hall number 1 Pangtokre Induction Program Aduda IRCS Ki Petrol Members in Weriba Usekon Nongpo Gram Panchayat Ki Pradhan N Zadumani Manipur Lenga Ki Art and Culture Guru Mayum Dharmadas Sharmamadi IRCS की लाइफ मेंबर ओरिबा यूथ गाइडेंस क्लब कोंबा खेत्री लेकाई हानगी प्रेसिडेंट थोक्सम अमुजाउना थौरम मपुसिंग ओइना सरयाखि थौरम अदु हिस्टोरी ऑफ रेड क्रॉस हाइबसिदा एल कोबेरना 7 फंडामेंटल प्रिंसिपल हाइबसिदा डॉक्टर केस अकेना IRCS की एम्बलेम की मतंगदा दी जिनेस P. Sundana President Organizing Madi, Voluntary Blood Donation Amasum, Indian Red Cross Society Impal Gi Coordinator Hizari Mayum, Rosin Su Volunteer Blood Donation Gi Matangda, Santona Miyam Thamki Id, Amaromdana, Uhai Pan Usarasa Magataraga Manga Mai Pang Thakre, Impal East District Ki Sanung Deliba, Sanung Shinta Club Ki Sanabungi Akoibada, Lions Club Impal City na Uhai Pan Usarasa Magataraga Manga Simai Pang Thakre, Uthabagi Thoramasida, Lions Club Impal City Ki President Danabir na Lusingli, Loinana, Sanungi Akoibada Liba, Laikai Miam Sing na Sarugyadan Usara Thaki, President Danabir na Fundokibada, Ngasi Lamdam Sida Mausagi Kalda Sauna Kaitaraktuna, Ekoi Miwa Madi Tawai Pan, Ziba Singa, Awas I think Peter Kliba Sikra than wherever Su Koknanaba. Umang wamang yokasi, Mausagi Kal Kaitana Tamsi, Haibiki Panam, Ashida Usarasing a Shitabagi Tabak thakhre Usarasing a si, Hingana Honavada, Akwe with the Ladyba, like I Miam and Lokom to put Haudanga to Lawina Vasu, Mount Apple to Hiena, Paush the Makatari. Makasa Tarak Point at top of Alman, Inat Kitaurangi Wadi, leave in a singbagi class at Tabahoragani, Nongdamba Manga, Kangli Pak, Piba Puari. Liba, Apollo Nasindun English Nganiga Mapandagi Hauduna say Kudingi Wayna Pangtok to Lakiba, Inat Ki Irat, Tauramgi, Amai Piba, Wadi Liba Lady Tambibigi class Amasataduna Lakiba, do Sahishiki Wayna Sulakliba, Augustang Tarago Hunduigi Hauduna, Tarasuba base Gwena, Taohungueva, Takpi Tambibigi class am Hauraganina, Kangli Pak Piba, Puari, Liba Apun Baluki Skateri, General K, Nongdamba, Mangang Quick Peter, Tadorapa, Sirolaman Heidi, Sirol Sinhai. Haugadoriba class asiki manungsana Kenjang lot panchi
tamningbasinggi oiba akanaba class amasum tongana hapsinjagani pokpadigi siba phawgi manungsana takpi tambigadoriba si lainingthau sanamai temper bot na piriba thoram paring singadugi manungsana hek yariba makai sinamloisingda takpigani maram aduna masibu tambiningbasingna Rajesh Book Store Suresh Book Store JC Press Governor Road tigi anamba form phangani loinana akupa marulgi damu mobile number 8258876618 9862395827 amati 9862889393 da pau khorap yagani haiden su pau sida makhatana phungdorakli Lushilakpo ina to pau mana Manipur issue da Sharad Pawar na PM Narendra Modi bu cheikhre tha taraga mari helaba Manipur gi irang asida ngasi phawa Prime Minister Narendra Modi na mirai duna leide haina Sharad Pawar na saikhibaga loinana athuba matamda state asi mausagi punsida hanjilangnaba thabak lakhotgadabani haikre Nationalist Congress Party NCP Sip Sharad Pawar na mamang saigi me ahumdigi Manipura mitay amasung kuki furup anigi marakta tholakliba irang asi losinanaba honati haina Center lenga ku saibaga loinana sahi helaglaba irang asida Prime Minister Narendra Modi na state asida satana laibabu pendaba phongtokre Nabi Mumbai da hokiba numaizu numita pangtokpa thoram amada NCC gi lusingba asina sahi helaba Manipur irang loisinduna mausagi punsida hanjilangnaba Center government sabsaba thabak lokotaba amadi Prime Minister Narendra Modi na Manipur satababu yaningdaba phongtokibani Maharashtra gi hanagi Chief Minister Sharad Pawar na makataraduna hairi Manipur sahi hena thokliba irang asina miyoi kya laifam leitana lanjena duna awaba mayoknariba sikohananaba honaba amadi Law and order ningtina ngaktun state asida amhausagi punsida hanjilangnaba honaba haibasi center government ki mathangni adubo center lenga na ngasi phawa khangsin usinadabagi mawongda leibaga loinana Prime Minister Narendra Modi nasu state asigi awaba taraba miyamgi pungning themjinbagi wakum leitri Furup kya na sahi kya gi mamang ki nungsi sanana lemina duna ingna signa leramba state Manipur ngasidi awa ana mikap mirau kona pikthale haina Sharad Pawar na phongdokladuna handakta parliament khanakhiba amadi awaba nangliba Manipur gi lakpa miyoi singna Delhi da laktuna paudam khiba singna duna Manipur si khamtheng awaba mayoknari haiba mayek singna takli Furup masil nungsi sanana leramba lamdama singa sidi amaga gi marakta mukna batokle laumi kya masagi laufamda sangduna law uba ngamdana leiri amadi nupi singi mathakta hingsa gi thawang kya masithari hainasu NCP gi lusing masar Sharad Pawar na makhatana phongdokhi